Welcome back. Mayam puno po MS Diary na taram nok cheu gulin na ikong na krumjari. Matam kre MS Diary film explanation makha sa thabang am ludre. Maram di MS Diary gi system si motherboard chak khibadagi kudong cha da bakhar leibanam film makha sa thabang am khidabani adu ngasi de mayam ngi na hongna nam ka budrun luxury kai haiba film adu gi part 2 mayam na su khawra na ngai biri amadi comment su toina haibirak ba adu umlo film adu ni mayam film si mamang da su explanation to matam da kana na kari role lori haibadu aina mamang da di panja khre adu bu ngasi su na hongna na mayam ngi nungai na bi da gyan ta na bi da amuk su na panjari film asina IMDb da 6 out of 10 ni manung da rating phangi Rotten Tomatoes da 72%, Google users na 83% like to film ni. Film asina mamatam da Indian rupee da lupa crore marphu ni thoi sangki. Aduga film asina box office da tan mana Indian rupee da 48.33 crore Indian rupee da tan ki. Film asigi director Anurag Basu ni. Aduga film asigi writer na Sanjeev Dutta. Film asigi maru oiba role loiba mioi khar gi sak tak sarake Jere gi saktam da Bollywood ki maming lerba actor Hrithik Roshan Jena gi saktam da Kangana Ranaut Linda natragana Natasha gi saktam da Barbara Mori Jena gi mapa Bob Grover gi saktam da Kavir Bedi aduga Jena gi mabung Tony Grover gi saktam da Nicholas Brown adudi ma'am film gi wari da mu mayon sin minersi je amade linda beng adu dagi senthok lei aduga beng adu gi nakanda lakpa gari ema gun point da khamlami linda na hana gari adu da kakhat khre aduga je bu su gari adu da kakhalak na ba haimi je gari adu tamna chensi lei khanghol da hangdorok pa thong na je gi mamai da thumlami me da je leimai da tarami adu bu je phuklang na hogulaga gari adu da kakhalai linda na nang kaisu tawdabra haiduna hangi Madada Zena, Masado itak takana, Taude Haiduna Kumley. Adu Gari Adu Zeda, Tauro Hydron Lindan Harmi. Murda Zena, Papa Katuna Labor do Uda, Nangari do Tauba Haitrabra Haiduna, Lindana Makata Hangli. Zena Hai Haidun Kumlaga, Mapamadu Gimakwe, Gari Adu Taudolaga Togli. Matangis in the Ulivasina, Zema de Linda, Makwini Mariana Dunanga Baduni. Zena, Nang Sai being Munung the Toriba Ducano. Adu Nanga being Munung the Ibusu is stupid Hina to say. Madalindana, hoy, I don't know when they stupid hidden say in a hiraga. Adugo Mahanga Mexican Maronda, Masina the Cobo Poglami. May I the Pamlaga Lakpa, Nasai Gari do Toli Vanupaduna, Jema de Lindagi, Marakta Pumli, Habidi Maqueni, may I the Pumli, Aduga Lindana Haibo Wahedo, Jummi Haidun Harmi. Madazena, Manga Harbidu Kari no Haidun Hanglami. Madanupadu Hai, Manga Haibasisu me Harbidi, Nahanga Kariumba, dollars and Nikang Lobutarbasu, dollar millions and Lobutarbasu. Nahak zel sahi manga soidana legani aduna huran batarbadi law batarbadi paisadu yamna lahobuna phai habaduni madda zera madu matau karamna mahakna khanglibno mahak si bank robber ra asumna nupa adu hayam laga linda do onjil laga nang bank robber ra nang bank ker rob tau khre habadi bank ker sumaina bank dagi paisa huran khre habaduni madu da mayai da phamliba ngasai gari thauliba nupa aduna linda do onjil laga Mexican londa nahak mamang da hana bank rob tau khrabra aduga je na sumara aduda Nahang Pakomudu Pigadavani Haglami, Mother Lindana Mexican Londa, Karigumo Haikar Hairi, Mother Mugzena, Mexican Marondi Kang Davanina, Mother Zena Hindi Londa, Spanish Maronza Aikam the Kandi, I Spanish Maronza Tabagi Shazi, Kanomi Totoi, Havidi Amna Hinata Budunevamana Ulism of Homsida, Aduga Mahanga Makata Arduna, Aina Mohindilo Lataragadi, Nanga Samuduna Santa and the Poitagani, Aura Jungamba Iduna, Lindado on the Nanglami. Hari Matamada, Lindasu Mazindo, the Mukka Bok to Nangami, Bedang, Spanish Maronda, Aduga Maya the Pumliba, Nasai Gari to Tono Laklibanupaa Aduna, Mang Harbise, Mark Han but try me. Tanja the Lindana Momai on Siliga, Spanish Londa Karigumbo Waikar Hermi. Mother Maya the Pumlibanupaa Aduna, Harib Marona do Magna meaning Halami. Mother Lindana Hamli Boyasi, Mato Karamna, Dollars Sani Duna Queni Hingaduribano Hibaduni. Jana Marak Tatuna, Manga Dumak Hybra. Linda Makatana Dumak Nanglami. Aduga Maya de Levin Padana, Lindana Nanglibo Haisingado, meaning Halaklami. Lindan Haribo Haisi, Nang and Pitaramato Luhonki with the Punkiba Pisado, Kadai the Tam Krabage, Kadai the Sat Krabage Heavily. Aduga Maraxida, Mamangi Wariam Panjaraki, Ze, Mark Hindanabonavada, Pisada Maktana Bohonavada, illegal immigrants in Muluhonguna, Mark in the Pew in the Loraga, Green Katalak Panupani. Hariba Mahapu Wire Luhongamatamda, Mangwanda Pishapi, Hariba Pisasing Aduni. Karai the Sat Krabage Haiduna Lindana Mapamas the Hanglivasi. J.
haifam khangdana lerami matam adu da mayai da famli ba nupa aduna hindi londa taseng nang nupi tarama thoi lu hongabra haiduna hanglaklami aduga na hariba miyoi sing aduga loidamak tuminna kharabra je yam ngakna onchilaklaga hariba sing adugi pakhom pibagi mohutta nang hindi khangina haiduna haibadi nupa adu hindi khanglambada yamna ngakna hairpani madu nupa aduna ai hindi khangi haiduna khumlaklami marda je na makha tarduna adudi nang india dagira haiduna hanglami nupa adu indian ni hindi khangi indian ni hairlami aduga mahaki maming Satpal kawi Raipur harba india gi mafam adudagi ni hairmi marda je na aidi nang se Mexican natraga atopa nationality gi miyoi sing ni haiduna khallure hairmi madu nupa aduna nate ai gi nupi budi Mexican ni aduga aidi indian ni sineba marda linda sumar thachalaglaga nang Mexican la ne haiduna hanglaklami haibadi makoina Mexican Indian adu ada sum pannabaduda mahaksu nupa adu Mexican la haiduna hangmani madu nupa aduna nate aidi Indian ni aduga aigi nupi na Mexican ni haiduna khummi madu jena su linda da mahak Indian ni aduga mahaki nupi na Mexican ni nakoi love story je aina yai haibaduni aduga jena harauba amadi angakpaga loinana akoi beng ama hurale habadi akoi beng ama rob tawre haiduna hairaklami madu linda su akoi na beng ama rob tawrabani haiduna makoi ingak ngakna makoina tawribidu karino haibadi khangdaba aduga makoigi darkar oiba paisa dugidama makoina tawkiba thabado beng rob tawbani habasi kona khanglakpadagi makoi ngakna makoi masen amana amada hainabagi situation adu sinna sida ulli aduga marak adu lindana yamna kariyamdana dangna sai longna tabado haiduna laknarami jena kari haba haiduna hanglami marda lindana nangna sai longna tabado aidi yam nokninge haiduna khumlai marda jena aina nate aige soibane te mado mahake soibane mana thongdo hangdorokpagi aingonda panbadagi ai tabane nupa aduna su aige soibani haiduna haijai mabda jena tanja sana dabdagi aisu mapamada thongaduna thengbadagi longna takhibani haiduna khumlami asumna makoina wari sana sana lakpana matangi sinda ullibasina makoi desert ki mafam amada yoroklami aduga hariba mafam aduda Satpal bu gari adagi indharaklami aduga mangonda nahaki business card leibra haiduna jena hanglami mada Satpal na aigi business card pudi lei adubu aina khoi business tawbudi pamde haiba loidringaida lindana ngasai payakhiba nongmai adu haibadi police tagi mulakhiba nongmai aduna Satpal da namlaga chanbiduna piro o harmi nongmaina namaga request tawu haibse angakpa mo ori mafamsida masina su sinna sida nokningbagi feel adu phawli Satpal tumina lerhi matamada jesu mahaki nongmai adu puthoktuna Satpal da namlami mada Satpal na card adu makhoi da piraklami aduga mafamada Satpal u thamlami aduga je amadi linda gari thawna sakhi aduga mathangi sinda ulliba sina TV news ta je amadi linda na bankrop tawkhiba amadi makoina mi phaduna pukhiba du pawadu da marik sumna hairli haiba pawadu mapam adu leiba geng khopu amana su yenglami aduga makhoigi mamanaba Robin na su TV da urami aduga mathangi sinda ulliba sina je amadi linda hotel amada thunglami aduga makhoi mapam adu lermi linda na iruzeringai matam je na Mexican gi lyric habadi Spanish loan gi translation lyric ama parami aduga mahakna karigumba kara haiduna lindabu impress tongnana mohonari tanjalda lindana bathroom dagi iruluzari ngaida akoigi Indian gi londa I love you habisi karam haina haibage haiduna hanglaklami mada jena tanja sare khanduna mangonda ngasai stupid haikiba adugi laman kumboina uluki pathe harami haibadi I am a stupid girl haibani adu aidu tasengna wari lizari bisi hindi ji tasengna yam mamutana khangzidi aduna pronunciation na singba soiba yorga su mayam na ngakpigani jena sumna hairba matung lindana kari haiba haiduna amuka su hanna hanglaklami madda jena hairba wahai sing ado amuka su mamutana hairlami hairba wahai ado lindana thajar aduna masinda me uluki pathe hu haiduna adum sonra lermi aduga Spanish loan da I love you je karam haina haibage haiduna jena su hanglaklami madda lindana su hairba wahai sing ado makogi Spanish loan da hairlami tasengna hairba wahai ado makoina pamliba haibadi I love you hairba wahai ado oirongani haibagi thajab leite maramdi tanja asida lindana haibo haido nongmi mahapu laknabagi mongda haibo haiwebna haibo haisi tasengnamak jena ngasai haikiba I am a stupid girl haikiba dum haina soidana mahaknasu Spanish loan da haibo oirongani haibasi tabirbisin nausin wakhalda thambiyo lindana dumna haikpa matamda jena su kari haiba haiduna hanglami mada lindana amukasu hanna haibo wahai adu hannuna hairi jena su wahai sing adu masinda ngangduna haibadi sinfa punana bu honari asumna hainarba matung lindana jeda mahaki phi adu pibirnaba haiklami mada je lindagi manata sangsilaklaga makoi nungsinana wari saminaba amadi nokminaba du urami marakatuda lindana jeda ngasai mahakna tambikiba hindi londa me uluki pathe hu haiba wahai adu
ꯃꯍꯥꯛꯅ I love you ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ Jꯗ ꯍꯥꯏꯔꯝꯃꯤ J ꯅꯣꯛꯃꯤ ꯇꯧꯔꯒ me too ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯅꯤ J ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯥꯈꯤꯕ ꯁ꯭ꯄꯦꯅꯤꯁ ꯃꯔꯣꯟ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯃ ꯄꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯂꯤꯟꯗꯥ ꯑꯇꯣꯞꯄ ꯐꯃꯨꯡ ꯑꯃꯗ ꯃꯍꯥꯛꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯥꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗ Jꯅ ꯐꯠ ꯂꯩꯁꯟꯗꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯏꯄꯥꯒ ꯃꯥꯟꯅꯩ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗ ꯂꯤꯟꯗꯥꯅ ꯅꯍꯥꯛꯅ ꯇꯨꯄꯤ ꯑꯗꯨ ꯎꯞꯄꯗꯣ ꯑꯩꯒꯤ ꯏꯄꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯝꯃꯤ ꯃꯗ Jꯅ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯨꯄꯤꯁꯦ ꯑꯗꯨꯝ ꯎꯞꯄꯤ ꯍꯥꯏꯔꯝꯃꯤ ꯂꯤꯟꯗꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯒꯤ ꯏꯄꯥꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯑꯩ ꯄꯤꯁꯤꯛ ꯄꯤꯛꯂꯤ J ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯎꯞꯄꯤꯕ ꯇꯨꯄꯤ ꯑꯗꯨꯃꯛ ꯎꯞꯈꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 6 ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯑꯦ ꯄꯩꯁꯥꯁꯨ ꯂꯩꯇ꯭ꯔꯦ ꯌꯨꯝꯁꯨ ꯂꯩꯇ꯭ꯔꯦ ꯀꯔꯤꯒꯤꯗꯃꯥꯏꯅ USAꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯩ ꯅꯨꯡꯉꯥꯏꯍꯟꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯑꯃꯇ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯤ J ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯝꯃꯤ ꯂꯤꯟꯗꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯂꯤꯟꯗꯥꯅ ꯇꯣꯅꯤꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯇꯣꯅꯤꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗ ꯇꯣꯅꯤꯒꯤ ꯒꯥꯔꯤꯅ ꯊꯦꯡꯖꯤꯜꯂꯒ ꯃꯍꯥꯛꯁꯦ ꯇꯣꯅꯤꯅ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯇꯣꯅꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅꯤ ꯑꯗꯨꯅ ꯑꯩ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏ ꯃꯗꯨꯒꯤꯗꯃꯛ ꯇꯣꯅꯤꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏ ꯃꯗꯨꯗ Jꯅ ꯑꯩ ꯈꯪꯉꯤ ꯍꯥꯏꯔꯝꯃꯤ ꯂꯤꯟꯗꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯁꯥꯁꯦ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯕꯅꯤꯅ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯤ Jꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯇꯣꯅꯤꯒꯤ ꯅꯥꯀꯟꯗꯒꯤ ꯇꯣꯅꯤꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯜꯂꯛꯇꯨꯅ Jꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯅ ꯀꯝꯗꯧꯕ Jꯗꯤ ꯁꯦꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯕ ꯃꯤꯁꯨ ꯅꯠꯇꯦ ꯇꯣꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ Jꯒꯤ ꯈꯜꯂꯒ Jꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯀꯝꯗꯧꯕ ꯃꯁꯤ ꯈꯟꯕꯗꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ Jꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ J ꯑꯃꯗꯤ ꯂꯤꯟꯗꯥ ꯃꯈꯣꯏꯅꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯤ ꯑꯗꯨꯒ Jꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯍꯥꯛ ꯀꯔꯤꯃꯇ ꯋꯥꯒꯅꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤꯁꯨ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯩꯈꯣই ꯍꯥꯏꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯌꯧꯍꯟꯅꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩ ꯊꯕꯛ ꯁꯨꯒꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯒꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯗꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯗꯨꯅ Jꯗ ꯌꯦꯡꯂꯤ Jꯅ ꯂꯤꯟꯗꯥꯕꯨ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯑꯩꯒꯤ ꯃꯦꯖꯤꯛ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦꯖꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯖꯦꯠ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕꯒꯤ ꯃꯦꯖꯤꯛ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨ Jꯅ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯅ ꯀꯥ ꯑꯗꯨꯗꯁꯨ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ J ꯑꯃꯗꯤ ꯂꯤꯟꯗꯥ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯊꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁ꯭ꯇꯤꯌꯔ ꯑꯗꯨ ꯀꯨꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯥꯗ ꯒꯦꯡ ꯈꯨꯐꯨ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯒꯦꯡ ꯈꯨꯐꯨ ꯑꯁꯤꯁꯨ ꯄꯩꯁꯥ ꯄꯥꯝꯕꯒꯤꯗꯃꯛ J ꯑꯃꯗꯤ ꯂꯤꯟꯗꯥꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯨꯈꯤ ꯍꯥꯏꯗꯨꯅ ꯕꯣꯕ ꯒ꯭ꯔꯣꯚꯔꯅ ꯃꯃꯥꯡ ꯅ꯭ꯌꯨꯁꯇ ꯍꯥꯏꯈꯤꯕꯗꯣ ꯇꯥꯕꯗꯒꯤ ꯃꯈꯣꯏꯁꯨ ꯄꯩꯁꯥ ꯑꯗꯨ ꯄꯥꯝꯕꯒꯤꯗꯃꯛ J ꯑꯃꯗꯤ ꯂꯤꯟꯗꯥꯕꯨ ꯁꯪꯕ ꯂꯥꯛꯄꯅꯤ J ꯑꯃꯗꯤ ꯂꯤꯟꯗꯥ ꯃꯈꯣꯏ ꯁ꯭ꯇꯤꯌꯔ ꯑꯗꯨ ꯀꯨꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯒꯦꯡꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯅꯝꯂꯛꯂꯝꯃꯤ ꯃꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯅꯈꯣꯏ ꯈꯨꯠꯂꯥꯏꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ Jꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯇꯟꯖꯥ ꯌꯦꯡꯕ ꯑꯗꯨ ꯎꯠꯂꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯒꯦꯡ ꯈꯨꯐꯨ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯑꯣꯐꯤꯁꯔ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯔꯤꯅꯣ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨ Jꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ ꯃꯗꯨ ꯒꯦꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯏꯅ ꯍꯨꯔꯥꯟꯈꯤꯕ ꯃꯤꯂꯤꯌꯟ 3 ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ J ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯇꯞꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯡꯅ ꯆꯠꯆꯒꯦ ꯑꯗꯨꯒ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯗꯨ Jꯅ ꯃꯈꯣꯏꯗ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯆꯤꯟ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔꯛꯏ ꯃꯗꯨ Jꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯈꯣꯏꯗ ꯄꯩꯁꯥꯗꯣ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯔꯥꯎꯔꯅꯤ ꯍꯥꯏꯕꯗꯤ ꯂꯩꯔꯝꯃꯤꯕ ꯃꯈꯣꯏꯁꯨ ꯍꯔꯥꯎꯖꯔꯅꯤ ꯍꯥꯏꯕꯗꯨꯅꯤ ꯇꯧꯕꯒꯤꯗꯤ Jꯅ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯃꯈꯣꯏꯗ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯃꯗꯨ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕꯅꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ Jꯅ ꯒꯦꯡ ꯑꯗꯨꯒꯤ ꯂꯤꯗꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤ ꯃꯥꯟꯕ꯭ꯔꯥꯅ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯅ ꯄꯩꯁꯥ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ
ꯃꯗ ꯒꯦꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯅꯣꯡꯃꯩꯗꯨ ꯊꯥꯡꯒꯠꯂꯛꯂꯒ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯄꯩꯁꯥꯗꯨ ꯄꯤꯔꯝꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯝꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯂꯣꯛ ꯆꯤꯡꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯕ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯖꯦꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯔꯒ ꯃꯔꯨ ꯑꯃ ꯀꯥꯞꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯒꯦꯡ ꯒꯨꯄꯨꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯧꯔꯛꯏ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝꯊꯛ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯈꯤ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥꯅ ꯌꯨꯝꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯄ ꯑꯗꯨ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯃꯄꯥꯟꯗ ꯈꯝꯂꯝꯕ ꯒꯥꯔꯤ ꯕꯥꯏꯛ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯦꯟꯈꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯅ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯕꯥꯏꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯏ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥꯕꯨ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯃꯦꯟ ꯔꯣꯗ ꯌꯧꯔꯛꯑꯦ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯈꯣꯏꯅꯤ ꯃꯦꯟ ꯔꯣꯗ ꯑꯗꯨꯗ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯊꯩꯗꯨꯅ ꯊꯧꯔꯛꯂꯝꯃꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃꯅ ꯀꯥꯞꯂꯛꯄꯗ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯗ ꯊꯧꯔꯝꯕ ꯀꯥꯔ ꯃꯌꯥꯝ ꯄꯨꯕ ꯇ꯭ꯔꯛ ꯑꯃꯗ ꯂꯤꯟꯗꯥꯕꯨ ꯀꯥꯈꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯖꯦꯁꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯀꯥꯈꯠꯂꯛꯂꯝꯃꯤ ꯂꯤꯟꯗꯥ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗ ꯂꯤꯟꯗꯥꯅ ꯄꯥꯜꯂꯝꯃꯤ ꯂꯤꯟꯗꯥ ꯑꯃꯗꯤ ꯖꯦ ꯒꯥꯔꯤ ꯄꯨꯔꯤꯕ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯦꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯀꯥꯔꯁꯤꯡ ꯑꯗꯨ ꯃꯊꯪ ꯊꯥꯗꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯀꯥꯔꯁꯤꯡ ꯑꯗꯨꯒ ꯊꯦꯡꯖꯤꯟꯅꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯒꯥꯔꯤ ꯑꯃ ꯊꯧꯙꯔꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯂꯝꯃꯤ ꯂꯤꯟꯗꯥ ꯅꯣꯡꯃꯩꯅ ꯄꯥꯟꯕꯒꯤ ꯑꯅꯥꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯥꯡꯂꯤ ꯖꯦꯅ ꯃꯗꯨ ꯎꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯖꯦꯅ ꯂꯤꯟꯗꯥꯕꯨ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯈꯤꯕꯅ ꯃꯐꯝ ꯑꯗꯨꯁꯨ ꯊꯣꯡ ꯍꯥꯡꯂꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯐꯥꯔꯁ ꯑꯦꯗꯀꯤ ꯄꯣꯠꯆꯩꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯗꯦꯖꯥꯔꯠꯀꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯖꯦꯅ ꯂꯤꯟꯗꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯐꯣꯠꯄꯤꯔꯝꯃꯤ ꯂꯤꯟꯗꯥ ꯑꯃꯗꯤ ꯖꯦ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯂꯝꯃꯤ ꯃꯈꯣꯏꯅꯤ ꯑꯍꯤꯡꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯜꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯖꯦꯕꯨ ꯅꯨꯄꯤ ꯀꯌꯥꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯈꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯣꯕꯤꯟ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯔꯣꯕꯤꯟꯒ ꯃꯈꯣꯏ ꯑꯅꯤ ꯔꯣꯕꯤꯟꯅ ꯉꯁꯥꯏ ꯊꯧꯔꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗꯨꯗ ꯔꯣꯕꯤꯟꯅ ꯈꯕꯔ ꯈꯔ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯗ ꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯃꯤꯕꯨꯁꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯥꯇꯥꯁꯥꯕꯨ ꯅꯍꯥꯛꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯡꯛꯁꯤꯡꯗꯒꯤ ꯂꯨꯠꯁꯨ ꯇꯧꯔꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯅꯪꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁ ꯈꯛꯇ ꯅꯠꯇꯅ ꯄꯩꯁꯥ ꯄꯥꯝꯕ ꯒꯦꯡ ꯈꯨꯄꯨ ꯀꯌꯥ ꯑꯃꯅꯁꯨ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯅꯪ ꯀꯗꯥꯏꯗ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯒꯗꯧꯔꯤꯕꯒꯦ ꯃꯗꯨꯗ ꯖꯦꯅ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯑꯩ ꯅꯥꯟꯊꯣꯛꯐꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯔꯣꯕꯤꯟ ꯅꯍꯥꯛ ꯅꯥꯇꯥꯁꯥꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯅꯥꯇꯥꯁꯥꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯂꯒꯅꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯔꯣꯕꯤꯟꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯃꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯅꯪꯂꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯔꯣꯕꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯗꯪ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯃꯗꯨ ꯔꯣꯕꯤꯟꯅ ꯑꯗꯨꯒ ꯅꯪꯅ ꯀꯝꯗꯧꯕ ꯍꯥꯏꯔꯝꯃꯤ ꯖꯦꯅ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯥꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯈꯣꯏꯗ ꯍꯥꯏꯖꯒꯅꯤ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯊꯣꯛꯑꯒ ꯃꯈꯣꯏꯗ ꯍꯥꯏꯖꯔꯒꯦ ꯃꯗꯨꯒꯤ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯑꯗꯨꯕꯨ ꯅꯪ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯄꯨꯈ꯭ꯔꯣ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯃꯍꯥꯛꯄꯨ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯔꯣꯕꯤꯟꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯕꯤꯟꯅ ꯖꯦꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨ ꯔꯣꯕꯤꯟꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯤꯗ꯭ꯔꯣ ꯍꯥꯏꯗꯕ꯭ꯔꯅꯦ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨ ꯐꯪꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯈꯪꯂꯣꯏ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯕ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯅ ꯂꯩꯈꯤꯕ ꯍꯥꯏꯕꯗꯤ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥꯅ ꯂꯩꯈꯤꯕ ꯗꯦꯖꯥꯔꯠꯀꯤ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯔꯣꯕꯤꯟꯅ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯍꯥꯏꯕꯗꯤ ꯂꯤꯟꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯂꯤꯟꯗꯥꯒ ꯔꯣꯕꯤꯟꯒ ꯎꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯔꯣꯕꯤꯟꯅ ꯂꯤꯟꯗꯥꯒꯤ ꯑꯁꯣꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯣꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯂꯤꯟꯗꯥꯅ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯔꯣꯕꯤꯟꯅ ꯅꯪꯒꯤ ꯐꯣꯠꯂꯤꯕꯁꯤ ꯃꯑꯣꯡ ꯇꯥꯗꯦ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯂꯤꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯔꯣꯕꯤꯟꯅ ꯃꯍꯥꯛꯄꯨ ꯄꯨꯈꯤꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯖꯦꯗ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯖꯦ ꯂꯤꯟꯗꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯖꯦꯅ ꯂꯤꯟꯗꯥ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯣ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯍꯜꯂꯣ ꯅꯠꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯄ ꯌꯥꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯦ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯖꯦꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯗꯨꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯅꯪ ꯃꯍꯥꯛꯀ ꯆꯠꯂꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯉꯣꯏ ꯄꯨꯡ ꯑꯃꯃꯨꯛꯇꯩ ꯍꯦꯟꯅ ꯀꯩꯁꯨ ꯀꯨꯏꯅ ꯆꯪꯒꯗꯕ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯊꯣꯛꯂꯨꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯣꯕꯤꯟꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯦꯅ ꯔꯣꯕꯤꯟꯒ ꯆꯠꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯔꯣꯕꯤꯟꯒꯤ ꯒꯥꯔꯤꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯍꯥꯞꯀꯠꯂꯝꯃꯤ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯥꯞꯊꯣꯛꯅꯒꯗꯧꯔꯦ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ ꯑꯗꯨꯕꯨ ꯖꯦ ꯂꯩꯍꯧꯏ
ꯂꯤꯟꯗꯥ ꯔꯣꯕꯤꯟꯒꯤ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯏ꯫ ꯖꯦ ꯔꯣꯕꯤꯟ ꯑꯃꯗꯤ ꯂꯤꯟꯗꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯍꯟꯅ ꯌꯦꯡꯍꯧꯏ ꯑꯗꯨꯒ ꯂꯤꯟꯗꯥꯁꯨ ꯖꯦꯅ ꯂꯩꯍꯧꯔꯤꯕ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯗꯣ ꯃꯍꯥꯛꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯖꯦ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯈꯪꯍꯧꯗꯅ ꯂꯤꯟꯗꯥ ꯆꯪꯁꯤꯜꯂꯛꯂꯒ ꯖꯦꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ? ꯅꯪꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯦ ꯈꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯑꯩ ꯑꯁꯣꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜꯗꯤ ꯆꯣꯏꯗꯦ꯫ ꯅꯍꯥꯛ ꯑꯣꯏꯅꯤꯡꯕ ꯃꯐꯝ ꯑꯃꯗꯒꯤ ꯑꯣꯏꯁꯅꯨ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯇꯥꯏꯕꯪ ꯑꯣꯏꯔꯦ꯫ ꯇꯣꯅꯤ, ꯁꯛꯇꯤ ꯂꯩ, ꯄꯩꯁꯥ ꯂꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯂꯩꯔꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯑꯩꯅ ꯇꯟꯖꯥ ꯑꯗꯨ ꯐꯪꯂꯕꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯕ ꯄꯥꯝꯃꯤ꯫ ꯍꯞꯇꯥ ꯑꯃ ꯑꯣꯏꯔꯕꯁꯨ, ꯊꯥ ꯑꯃ ꯑꯣꯏꯔꯕꯁꯨ, ꯆꯍꯤ ꯑꯃ ꯑꯣꯏꯁꯅꯨ, ꯑꯗꯨꯒ ꯄꯨꯟꯁꯤꯁꯤꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ, ꯅꯍꯥꯛꯀ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯍꯤꯡꯂꯕꯁꯨ ꯍꯤꯡꯃꯤꯟꯅꯁꯤ, ꯁꯤꯔꯕꯁꯨ ꯁꯤꯃꯤꯟꯅꯁꯤ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯤꯟꯗꯥꯗ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯣꯅꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯗꯨ ꯎꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯅꯤꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥꯒꯤ ꯐꯣꯇꯣ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯣꯏꯔꯝꯈꯤ꯫ ꯇꯣꯅꯤꯒꯤ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯅꯤꯒꯤ ꯐꯣꯟ ꯑꯗꯨꯗ ꯄ꯭ꯔꯥꯏꯚꯦꯠ ꯅꯝꯕꯔ ꯑꯃꯗꯒꯤ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯣꯅꯤꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯦꯡꯅꯔꯕ꯭ꯔꯥ? ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯈꯪꯂꯕ꯭ꯔꯥ? ꯑꯩꯅ ꯅꯉꯣꯟꯗ $20,000 ꯄꯤꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯇꯣꯅꯤꯒ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯌꯥꯅꯗꯕꯗꯒꯤ ꯇꯣꯅꯤꯅ $1 million ꯄꯤꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯁꯨ ꯌꯥꯗꯕꯗꯒꯤ $2 million ꯄꯤꯒꯦ, ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯈꯣꯏ ꯍꯥꯏꯗꯨꯅ ꯇꯣꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯅꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯏꯊꯟꯇ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯛꯂꯥꯔꯦꯟ, ꯇꯦꯛꯁꯥꯁ ꯖꯦꯟꯖꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯍꯥꯛ ꯐꯣꯟ ꯑꯗꯨꯗ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯇ꯭ꯔꯥꯁ ꯀꯦꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯂꯒ ꯃꯍꯥꯛ ꯂꯦꯚꯦꯜ 4ꯒꯤ ꯄꯥꯔꯀꯤꯡꯗ ꯀꯥꯔꯛꯏ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯦꯟꯅ ꯈꯪꯕꯤꯔꯒꯅꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯖꯦꯒꯤ ꯃꯃꯥꯟꯅꯕ ꯔꯣꯕꯤꯟꯅꯤ ꯍꯥꯏꯕ꯫ ꯇꯣꯅꯤꯅ ꯔꯣꯕꯤꯟ ꯇꯝꯅ ꯆꯪꯂꯛꯄꯗ ꯈꯪꯍꯧꯗꯅ ꯅꯥꯀꯟꯗꯒꯤ ꯖꯦꯅ ꯅꯣꯡꯃꯩꯅ ꯁꯨꯗꯨꯅ ꯇꯣꯅꯤꯕꯨ ꯐꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯩꯁꯥ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯇꯣꯅꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯖꯦꯅ ꯇꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩ ꯅꯍꯥꯛꯄꯨ ꯍꯥꯠꯄ ꯂꯥꯛꯄ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯡꯗꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯑꯩ ꯑꯃꯗꯤ ꯅꯇꯥꯁꯥꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯦꯁꯤꯅꯣꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨꯃꯛ ꯂꯣꯏꯅꯃꯛ ꯆꯨꯝꯂꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯃꯈꯣꯏꯅ ꯂꯧꯔꯒꯅꯤ ꯑꯗꯨꯒ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥꯗ ꯁꯤꯈꯤꯕ ꯑꯣꯏꯗꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯗꯨ ꯂꯧꯔꯕꯅꯤꯅ ꯆꯨꯝꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯖꯦꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯤꯡꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕꯤꯔꯣ, ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯀꯥꯏꯒꯗꯕ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯅꯤꯅ ꯌꯥꯔꯣꯏ, ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯣ ꯅꯇꯥꯁꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯪꯅ ꯃꯥꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯖꯦꯅ ꯇꯣꯅꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯇꯣꯅꯤꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯃꯦꯛꯁꯤꯀꯣꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥꯔ ꯍꯥꯞꯂꯒ ꯄꯨꯅꯕ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏ ꯃꯦꯛꯁꯤꯀꯣ ꯆꯪꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯄꯥꯁꯄꯣꯔꯠ ꯆꯦꯛ ꯇꯧꯕ ꯄꯨꯂꯤꯁꯁꯤꯡꯗ ꯔꯣꯕꯤꯟꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯆꯦꯛ ꯇꯧꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯥꯔꯤ ꯃꯊꯪ ꯇꯣꯡꯗꯨꯅ ꯂꯤꯟꯗꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯥꯁꯄꯣꯔꯠ ꯌꯥꯎꯗꯕꯅ ꯃꯈꯣꯏ ꯄꯥꯁꯄꯣꯔꯠ ꯁꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯁꯄꯣꯔꯠ ꯁꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯞꯇꯥ ꯑꯃ ꯉꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯃꯈꯣꯏ ꯑꯅꯤ ꯂꯤꯟꯗꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯗꯨꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯎꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯎꯠꯂꯤ꯫ ꯁ꯭ꯄꯦꯅꯤꯁ ꯃꯔꯣꯟꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯦꯅ ꯂꯤꯟꯗꯥꯗ ꯃꯃꯥꯡꯗ ꯂꯤꯟꯗꯥꯅ ꯇꯥꯛꯄꯤꯈꯤꯕ ꯁ꯭ꯄꯦꯅꯤꯁ ꯂꯣꯟꯗ I love you ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯂꯤꯟꯗꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯃꯌꯥꯝ ꯇꯥꯅꯅꯕ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯅ ꯍꯧꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯉꯛꯅ ꯖꯦꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯁꯨ ꯌꯥꯝ ꯉꯛꯅ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ꯫ ꯂꯤꯟꯗꯥꯅ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯁ꯭ꯄꯦꯅꯤꯁ ꯂꯣꯟꯗ I love you ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯈꯤꯕꯒꯤ ꯃꯍꯥꯛꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯤꯟꯗꯥꯗ ꯍꯥꯏꯖꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯖꯦꯗ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯤꯟꯗꯥꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯖꯦꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ
ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯅꯍꯥ ꯑꯁꯦ ꯅꯊꯟꯇ ꯅꯁꯥꯒꯤ ꯐꯤ ꯑꯗꯨꯗ ꯃꯥꯡꯁꯤꯟꯖꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯤꯟꯗꯥꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯤꯟꯗꯥ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯔꯤꯕ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯅ ꯔꯣꯕꯤꯟ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯕꯤꯟꯅ ꯃꯄꯥꯟꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯔꯣꯕꯤꯟꯅ ꯃꯈꯣꯏꯕꯨ ꯂꯛꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯥꯀꯟꯗꯒꯤ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩꯅ ꯔꯣꯕꯤꯟꯗ ꯄꯥꯜꯂꯝꯃꯤ꯫ ꯖꯦꯅ ꯔꯣꯕꯤꯟꯕꯨ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯂꯝꯃꯤ꯫ ꯔꯣꯕꯤꯟ ꯖꯦꯗ ꯄꯥꯁꯄꯣꯔꯠ ꯄꯤꯕ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯁꯤꯟꯅꯗ꯭ꯔꯤꯉꯩ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯔꯣꯕꯤꯟ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯖꯦꯗ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯋꯥꯏ ꯊꯥꯈꯤ꯫ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥꯅ ꯇꯣꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯆꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯊꯣꯛꯂꯛꯄꯗ ꯇꯣꯅꯤ ꯍꯣꯏ ꯏꯃꯨꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯖꯃꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯖꯃꯥꯜꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯖꯃꯥꯜꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕꯗꯒꯤ ꯖꯦ ꯑꯃꯗꯤ ꯂꯤꯟꯗꯥ ꯒꯥꯔꯤ ꯑꯃꯗ ꯀꯥꯈꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯤꯟꯗꯥꯗꯤ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯦꯅ ꯀꯥꯈꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯅꯤꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩꯅ ꯖꯦꯒꯤ ꯅꯪꯒꯟꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯟꯗꯥꯅ ꯖꯦꯕꯨ ꯄꯨꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯇꯣꯅꯤꯒꯤ ꯀꯥꯡꯕꯨꯅꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯂꯤꯟꯗꯥꯅ ꯖꯦꯗ ꯅꯍꯥꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ, ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯃꯥꯡꯗ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯇꯣꯅꯤꯒꯤ ꯇꯤꯝꯅ ꯌꯥꯝ ꯅꯛꯅ ꯇꯥꯟꯅꯔꯛꯏ꯫ ꯖꯦꯒꯤ ꯅꯥꯀꯣꯡꯗ ꯂꯤꯟꯗꯥꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕꯗꯨ ꯅꯥꯁꯣꯟꯅꯅ ꯇꯥꯔꯤ꯫ ꯂꯤꯟꯗꯥꯒꯤ ꯍꯩꯁꯤꯡꯕꯅ ꯇꯣꯅꯤꯒꯤ ꯀꯥꯡꯕꯨꯒꯤ ꯒꯥꯔꯤꯁꯤꯡꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯇꯣꯅꯤꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯂꯤꯟꯗꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯊꯧꯖꯤꯜꯂꯒ ꯇꯣꯅꯤꯅ ꯂꯤꯟꯗꯥꯕꯨ ꯀꯔꯦꯝꯅꯕ ꯂꯛꯅꯕ ꯍꯧꯔꯝꯃꯤ꯫ ꯂꯤꯟꯗꯥꯅ ꯃꯅꯥꯛꯇ ꯊꯧꯔꯝꯕ ꯇ꯭ꯔꯛ ꯑꯃꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯍꯥꯏꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯖꯦꯕꯨ ꯂꯧꯊꯔꯒ ꯇ꯭ꯔꯦꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯂꯤꯟꯗꯥꯅ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯗꯨ ꯖꯦꯅ ꯎꯔꯝꯃꯤ ꯑꯃꯗꯤ ꯂꯤꯟꯗꯥꯕꯨ ꯃꯍꯥꯛꯅ ꯀꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯥꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯅꯤ, ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯦꯟꯠ ꯗꯦꯅꯤ꯫ ꯖꯦꯅ ꯂꯤꯟꯗꯥꯅ ꯂꯩꯔꯝꯕ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯀꯥ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯤꯟꯗꯥꯅ ꯑꯔꯣꯏꯕ ꯊꯥꯔꯝꯕ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯂꯤꯟꯗꯥꯒꯤ ꯑꯀꯥꯏꯕ ꯐ꯭ꯔꯦꯝꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡꯁꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯃꯥꯜꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯥꯈꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯇꯨꯡꯗꯒꯤ ꯒꯥꯔꯤꯁꯤꯡ ꯂꯥꯏꯠ ꯀꯥꯞꯂꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯖꯃꯥꯜ ꯑꯃꯗꯤ ꯖꯦ ꯃꯨꯟꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯇꯣꯅꯤ ꯑꯁꯤ ꯖꯃꯥꯜꯅ ꯄꯨꯔꯛꯄ꯭ꯔꯥ, ꯄꯥꯎ ꯄꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯖꯦꯅ ꯆꯤꯡꯅꯔꯤꯕ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯀꯦꯁꯤꯅꯣꯗ ꯆꯤꯇꯤꯡ ꯇꯧꯔꯝꯕꯒꯤꯗꯃꯛ ꯇꯣꯅꯤ ꯒ꯭ꯔꯣꯚꯔ ꯑꯃꯗꯤ ꯕꯣꯕ ꯒ꯭ꯔꯣꯚꯔꯅ ꯍꯥꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯖꯦꯅ ꯀꯟꯕꯤꯈꯤꯕ ꯗꯦꯕꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ, ꯑꯃꯗꯤ ꯗꯦꯕꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯖꯦꯅ ꯂꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯗꯦꯕꯤꯗ ꯑꯗꯨ ꯎꯔꯛꯄꯗꯒꯤꯗꯤ ꯇꯣꯅꯤꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯄꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯗꯦꯕꯤꯗꯅ ꯄꯤꯕꯅꯤ ꯍꯥꯏꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯅꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯖꯦ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯇꯣꯅꯤꯗ ꯅꯥꯇꯥꯁꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯇꯣꯅꯤꯅ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏ, ꯅꯪꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯖꯦ ꯂꯦꯞꯄ ꯂꯩꯇꯅ ꯇꯣꯅꯤꯗ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯣꯅꯤꯅ ꯖꯦꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ꯫ ꯇꯣꯅꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯁꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯖꯦ ꯂꯦꯞꯄ ꯂꯩꯇꯅ ꯍꯪꯉꯤ ꯇꯣꯅꯤꯗ ꯃꯍꯥꯛ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯖꯒꯦ ꯍꯥꯏꯅ꯫ ꯇꯣꯅꯤ ꯅꯣꯡꯃꯩ ꯁꯠꯇꯣꯛꯂꯒ ꯖꯦꯗ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯦ ꯂꯦꯞꯄ ꯂꯩꯇꯦ꯫ ꯃꯍꯥꯛ ꯅꯣꯡꯃꯩꯅ ꯅꯝꯂꯕꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯇꯣꯅꯤꯗ ꯃꯈꯥ ꯇꯥꯅ ꯅꯥꯇꯥꯁꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯖꯃꯥꯜꯅ ꯇꯣꯅꯤꯕꯨ ꯀꯥꯔ ꯑꯗꯨꯅ ꯊꯣꯝꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯦꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯇꯣꯅꯤꯒꯤ ꯇꯤꯝꯅ ꯃꯈꯣꯏꯅ ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯀꯥꯞꯂꯛꯏ, ꯑꯃꯗꯤ ꯖꯃꯥꯜ ꯅꯣꯡꯃꯩꯅ ꯄꯥꯜꯂꯝꯃꯤ꯫ ꯖꯃꯥꯜ ꯑꯁꯣꯛꯄꯒꯤ ꯆꯩꯅꯥꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯉꯝꯂꯝꯗꯦ, ꯃꯈꯣꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯖꯦꯅ ꯖꯃꯥꯜꯗ ꯂꯤꯟꯗꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯃꯥꯜꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯟꯑꯣꯗꯤꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ, ꯍꯥꯏꯕꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯇꯥꯍꯟꯗꯕꯤꯗ ꯋꯥꯔꯤ ꯂꯤꯔꯤ ꯍꯥꯏꯕꯗꯤ ꯈꯪꯍꯟꯕ ꯃꯑꯣꯡꯗ ꯖꯦꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯒ ꯇꯥꯍꯟꯕꯅꯤ꯫ ꯖꯃꯥꯜ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯇꯣꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯖꯦ ꯑꯃꯗꯤ ꯖꯃꯥꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯖꯦꯅ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯒ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯇꯣꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯇꯣꯅꯤ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕꯁꯨ ꯁꯤꯔꯝꯗꯦ꯫ ꯖꯦꯅ ꯆꯪꯁꯤꯟꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯖꯦꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤ꯫ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯖꯦꯅꯥꯅꯤ, ꯍꯥꯏꯕꯗꯤ ꯖꯦꯅ ꯂꯧꯅꯝ ꯇꯧꯕꯤꯔꯝꯂꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯖꯦꯅꯥꯅ ꯖꯦꯕꯨ ꯍꯥꯠꯂꯝꯗꯦ꯫ ꯖꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯒꯥꯔꯤ ꯑꯃꯗ ꯀꯥꯈꯠꯂꯒ ꯖꯃꯥꯜꯅ ꯂꯤꯔꯝꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯂꯤꯟꯗꯥ
ꯇꯣꯅꯤꯒꯤ ꯀꯥꯡꯕꯨꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯖꯦꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯔꯝꯂꯒ ꯃꯍꯥꯛ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯗꯨꯅ ꯁꯨꯏꯁꯥꯏꯗ ꯇꯧꯖꯈꯤ꯫ ꯖꯦ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯂꯤꯟꯗꯥꯅ ꯁꯨꯏꯁꯥꯏꯗ ꯇꯧꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯈꯨꯗꯛ ꯈꯨꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯂꯤꯟꯗꯥꯅ ꯆꯣꯡꯊꯗꯨꯅ ꯁꯨꯏꯁꯥꯏꯗ ꯇꯧꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯁꯨ ꯆꯣꯡꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯣꯡꯊꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯂꯤꯟꯗꯥꯕꯨ ꯎꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯤꯟꯗꯥꯒ ꯊꯦꯡꯅꯔꯦ ꯈꯜꯂꯒ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯂꯣꯏꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯌꯥꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯏꯗꯨꯅ ꯈꯪꯍꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯃꯇꯝ ꯈꯔ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕ ꯉꯝꯈꯤꯗꯕꯁꯤ ꯑꯩꯒꯤ ꯁꯤꯁꯇꯦꯝꯒꯤ ꯃꯥꯗꯔꯕꯣꯔꯗ ꯌꯥꯈꯤꯗꯕꯗꯒꯤ ꯇꯧꯕ ꯉꯝꯖꯈꯤꯗꯕꯅꯤ, ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯊꯥꯒꯠꯆꯒꯦ, ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯧꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ MS ꯗꯥꯏꯔꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫